Assalamualaikum warahmatullahi wabarakatuh. Nungsiraba isinanaw siba haibase insan miyoiba khudimag jiba panba khudimag nongma natraga nongmadi loina sigani. Allah na Quran da habikraba duni kullu nafsin dhaikatul maut. Har thawai panba khudimag nongma natraga nongmadi maut ki mahaw tanggani. Ahan susi balay angang susi. Ahan na hana siba suyawi aduga angang na hana siba suyawi. Siba matamda nang di angang ni nang di ko nasigani nang di ahan ni nang na hana sigani hay balayti. Aduna ikoy hinglingay matam masida ikoy gi mamang da kanagumba miyoy ama siramday matam yawre. Aduay bataragadi ikoy kari tawani hay base ikoy kangjin mamathaw tay ay oygera miyoygera. Kanagumba musalman amada siramdagi khudam sing adu uba phanglabadi kiblarom da may anhanbiba si mustahabni yetlom da chemna hibhanba sunnatni karigumba long na hibhallabadi kiblarom da khong anhanbigadabani karigumba laithok laisin tawbada wagadabo erabadi lairiba phibam aduda adumag thamlabasu yai siramdagi matam yawraklaba mi adugi manakta lairiba mising aduna kalima shahadat animak sollaga tahangadabani kalima sollu haina thawtharoidabani kalima sonkraba matungda dunyagi wa nganglamlabadi amuk hanna kalima sollaga tahanpham thoi siramdagi oiraba mi adugi manakta Surah Yasin amasung Surah Ra'ad sonba mustahabni aduga hairiba siramda yawraba miyoy aduda nahak kalima solo haina ikoina nampu sapu tawrodabani maramdi karigumba mahakti awaba motki awaba du khangduna lairibani mahakunda ikoina hanjin hajan bataragadi mahakna sauningbadagi ay solaroi karigi kalimano na mahakna mahakki machil adudagi herak bataragadi mahak murtad oiraga sigadawribani adu mahakna murtad oiraga siriba du kanagi zariadagi oiribano haibado ikoi khantapam thoi aduna ikoi nampu sapu nattabeda mahangunda mahakki manakongda sola ga tahangadabani mahaknawda solakliba du taraga mahak su sonjakinabagidamakta thawaiga haksanga khaina khibadagidi mamid animak paksinbigadabani amasung dua bismillahi wa ala millati ala rasulillah hairiba dua se songadabani asingba fi amana khadang laksinbigadabani maramdi ya kakhattuna laikhrabadi yengbada surat thibata nattana tin kang changkhibasu yai kusal tawba matamdasu ising changkhiba yai makong makhut chumna tingthokhangadabani asiba mi adu gusal pidringaida manakta Quran sonba makruni tawumsung kalima darut na chingba sonba diphay mayat ki yumthang naba amasung mari mata singda pau piba mustahabni mayat adubu kangthon natraga upak mathakta thamgadabani laibak mathakta hibhanba amasung khangenduna thamba si gairkom gi satnabi amani loinana bhevar kaiba thabakni mayat pu yariba makai thuna dafan tawgadabani dafan tawbada khara tapkadabo erabadi yariba makai thuna iruzabiraga thamgadabani nungsiraba isinanaw hairiba niyam sing ase har insan miyoiba khudingmakna har musalman khudingmakna khangba tangai phade maramdi aigi imungda miyoy kaya siramdagi halat yorok pawai bayai hairiba makhoi sing aduda hairiba niyam niti salam na karama mawongda takpiri haibado aikoina khangba taragade aikoina hairiba tabak ado pangthok pangamgani karigumba aikoina khangdaba taragadi mi neknaba mathaw tarakani aduna aikoi hairiba khudimak ase khangba mathaw tai siraba isinanaw mathangdadi mayat iruzabibagi niyam gi matangda aikoi khangminnarasi